ngasi phongkhiba tongan tongan Manipuri sifungsingdagi maruoibi ipausing myamna thamjagi ahanbada samuda leiriba myamgidamak Dr. Sataramna kathoktuna thabak tawri Dr. Sataram di aikhogidamak taibang mapuna thabirakpa asanba manaini lungsim Manipur lengaki Tribal Affairs Hills and Department ki makhada singi manu hanjinba mafamsingda hangdokliba Tribal Health Center samuda Medical Officer oina thabak puriba Dr. Sataram sanambamna kumja English singa taraga treta ki ngasi phawba samuda leiduna khul adu kaktana tan akoibada khundariba miyamgi ana ayek yorakpada layengduna mateng pangbada natana khul adu gi atai thabak thorom kya da sumateng pangduna lehori Dr. Sataram di samulong area gi miyamgi damaktani amasum taibang mapuna thabirakpa manaini haina sambulong gi President Lungsim Kasarna fundorakli Sanglaba sei taruki matamasi marak lakpa natana masagi yumda halaktana samu village ki health center ki kama khakta maki loina bi amasum tha nipon khakta ngairibi masanupi ga punna leiduna samu amadi masiga lonana leiriba khulsing Roni Matiyang Hangau Taphung Khayang Phungtha Kasau Phung Ti amasum Kasau Phung ke Gambal hangang sing khul sing de coin satuna mapamundugi miam anayik yorakpada matam yoin analeng khudong sab phanganduna lakli lenga ki health center ama power leitaba amasum lenga ki doctor sing gi analeng bi khudong sab phangdriba mapamududa Dr. Sataram na kathokpuga loina tawriba thabak sing aduda khul sing gi khunja sing mapu laimak ni haina launa hawri mafam aduda mahakna matau karamna leirakkhibagi haibagi matangda nambol phoijing singning Dr. Sataram sanambamna pauksi isi ko ori sanabda hai ma kumja English ngani taraga threat ki April thada karuna ek haina khangnaba Bangalore the base tawba NGO amana Manipur lenga ki Tribals Affairs and Hills Department ga punna khusamnaraga analengi khudong saba leitriba singi manu hanjin mafam singda miyamda analengi khudong saba phanganabagi damak Tribals Health Center hangdoktuna analengi khudong saba piduna lakhiba duda mag emo oina samuda lakhibani karuna ekasi hauzik mathau tawkhidabadagi Manipur lenga ki Tribals Affairs and Hills na hairiba Tribals Health Center si makhoi miyang makhara thamlaga chalaiduna lakpi mangna sanglakpa matam aduda Health Center fawba ningthi nuain leramde adubu mak laklaba matungda khulgi ningthauga tanaraga Health Center oinaba building ama saraga madugi ka amada mak leiraga thabak torokhibani Health Center adugi nurse amaga chokidar amaga loinana mak masamaki loinabi yauna punna miyamda anayek yaurakpa matamda fawbada mating pangduna lakpani ahanba mahakna mafam adura sanglakpa matamdadi mahaksu matam khara thabak toramlaga amasum tholaknaba khalambani adubu makpu khulgi miyamna thajaba thambibaga loinana makhoigi miyok misan phajaba matawuduna makpu khuladuda leitana lehanabagi ithil pirakhi Makna emo ama oina khunja singa matam yoeba anaba yorakpa matamda singi manu hanjinba khul singa duda khong satlaga layengba natraga center adugi pibiba bolero camper ambulance adu tongduna sanglaga layengbagi thabak sathari singi manu hanjinba mafam oibana nupi oibising anga unaba matamna hospital puduna layengbi khudong saba leitabana ma amasum nurse oibi ma ki loina biga loinana center adugi hanagi leiriba nurse aduna mateng panglaga makhoina anga unabada mateng pangli masida natana ana ayek yorakpada mahakna hidak tharaga layengba yaba oiraga mafam adura yengbiraga kariguma phibam aduna khara sadab oirabadi Urkhul District Hospital natraga Imphal gi Asobo Hospital da refer tawi mana hai makti Imphal gi ising nungsitagi samugi ising nungsit aduna hena susinakibagum tawre mak yum pandringai da mafam adura thabak tawraga lakraba matung kumja English ngani taraga ni mapanda mak yum palaba matung da loina biga loina mafam punna leminaraga miyam gi thabak tawni Mang Imphal tholakpasi hidak langthak lauba lakpa natragana asobo kumai phiyong tholakpada numinini humni gumbadang laklamba adu natana ayama matamdi singdo oina leire haki samuam amasum masiga akoibada leiriyo khul singgi apunba lup ama oiriba samulongi President Lungsim Kasarna pauksi isid hai Dr. Sataram asi samulong area gi oinadi taibang mapuna tharakpa manaini haina khunja singa launare magnatana samulong area da doctor amata lekti Samulong area da anaba yekpa yorakpa matamda makpu pau piraba matungna makna lehemgi thabak sathaduna miyambu mating pangbiduna lakpani makna samuga naknaba mafam sing khaktana tana Myanmar gi ngangkhoi tainana leiriba khul singda phawba tangai phadrabadi miyamgi analengi thabak ta mating pangbiri maki masada miyamgi mating pangbada soktaba leiti makuma miwe amana mafam aduda leibiduna sei taruk lom thabak tarakpa si kanasu yaukidri
khul adugo naknabada atai lengaki health center amata laiti adubu sahamphungda PHAC amakak lay adusu staff amata laiti mai su laitaba awatpana thalaba mafam aduna mahakna sangsilaga sanglaba sai kaya si miyamgi mateng panglakpa si maku khunja singna thagatnaba phungdoknarakli makti doctor amoina ana lengmagi thabakta gi asengma matamna school salaga ozagi awatpa laiba kaya adu yenglaga lairik takpiduna mateng pangmagi thabak tawi mi amatana satningdraba mafam asida masagi oijaba pumba thadokutuna kathokpaga loinana thabak tawriba doctor Sataram gi kathokpa si khunja punamakna kaunadi loinana mahakna imphal satkani tabada khunja sina halaklaroi khanduna make posai lotchilaga thamduna mahak halaknaba haijari bani haikensu pausna makhatana phungdorali yamna mak pukning nungsinge oiba content ma soiri amasu makasata jarakpoina topa maruiba ipauksing yamna pisage myam loifu mieng taminasi makasata rakpoina topa pauna Pakistan gi Belosin Star Province ta leba dukan amada pokhai bagi thaudo amada mi yema sire kunna sokle Pakistan gi Balochistan Province ta leba mi yamna sinba kaithel amada hangba athuma haw yonba dukan amada bom pokhai anduna sat handuna attack amada yamdrabda mi yoy ama hat kre duga kunna sathina sokon kre haina ngasi Karachi police ta phungdora kre thaudo si province asigi main market oiriba Kolhu town da leba athuma haw yonba dukan amada sadaki be attack ni Kollu district headquarter gi hospital superintendent Asagar Marina phungdorak pada bom madu pokayan kraba matung na miyoi kunga matoi hospital tamna pukhalaki makoi kunga matoi gi manung amadi kan mangamdana sikre hauzu miyoi tara ka hena luwa piom da lekat nari haina su phungdoraki makasa tarak poina to papao mana Kabul gi educational center amada suicide blast attack sa tarak pada miyoi taraga mapan hatkre Afghan gi kunung oriba Kabul dengan si irai numita masamatum da bom pokaya laga sijab attack amada miyoi taraga mapan hatkre thaudo city asida lariba learning center amada terrorist ki miyoi amana sa tarak bani center adu hauji university gi entrance exam pangthok na sem sariba mahiroi kya hatki bani haina leba asigi police na thadorakpa sirol amada su phungdorakli pokhai bagi thaudo si Kabul gi nongsup thangmada leiba das I barsi gi mafam amada thokibani mafam asi minority oiba Hazara community na namna taba site muslim singi home area ra thokiba thaudoni thaudo do maru oina Afghanistan sataba khwaidi gi satiba attack singi manung ama oidibani so haidi loisilak poina top special content moina lakhosara kana hoyelan pawgi sigi editorial kalam mayam na thamjaramge thamjagadoriba content sigi mamingsna war on drug campaign operation my pakle anaba sire War on drug campaign ni Manipulangana kumza English singani gataraga ni pani sa tarakibani Kongthang simak thanglak taba yadabadagi thanglakibani illegal drugs singi mayokta sokna daba yadraba lanama oibadagi sokna raklibani hauzik su leptuna sa tarakpadagi sahi mari fazilagle masigi kana basu phangba hore Manipur gi sangam amasum tamgi miyam sa sawgatna rakli adubo sokna rakliba lan sida aruba anaba migi ama sumna ta hidak pisaba hidak kapi badana kari su tawdaba aduga maki haksang da lairiba anabadu mapung phana mangondagi setok khaidokna duna phana naba operation tawrubadana operation di mai paklaga anaban hekta hingdaba sibigi phibam da lakliba sibu karigino lan si hawgalakpadana mapangal khara sulam labasu hauziti Manipur dagi mayai kap illegal drugs maru phangna mutpa ngambigi sapsaba pangal laire haiba yarabani Lan mi masing yamle kusu khulai matik sare masum matam ga sunare lan pangbina ba miyam su tholakle marang kaina laire oiriba phibam sida su war on drug campaign asibu doctor na anaba layeng bada operation ni mai pakli anaba ri siri haibigi thaudau sibu thola hanpham thokpa thaudau la haibne masidi sumde konjeng kongphaina nom khainom laga manangalda marum pui haibudugi phibam ta halakpa langani maramdi akan balan sunari ngai serekta illegal drugs overdose ta inkhalakliba naha sing sibigi thaudoksi handak marak yamna toina thoksilakli September 18 English ngani kungani thugi ayu angan bada DM College campus ki nongpok thangba sekpol manak naha ama shirag leramki thangnaba numit September 18 pani nungthul pung amarom tarakpada Kaksing police station ki manung sanba soragi Kabarstan mayada sunaha ama shirag leramki leikidraba animak illegal drug overdose gi oigani haibigi sap khudam changdam sing phangki adubo thaudo ani sidagi songthurakliba wafamdi Manipurigi mayai kab illegal drugs sing maru phangna muthatuna inkhalakliba na harul singi mamal yamlabu punsi sing kanabani haiduna soknarakliba akanba lalak sidabu kalhaugadoriba naha sing bom tuduna shirakpa sibu sumbra haibani lansi mai paknanaba leijaba pangal puthuktuna soknaraga mai paklaba matam tunggi yumbi oirakadoribana sing amata leiramdragadi lan mai pakpi wan thok mapung phakidra
ꯂꯧꯁꯨ ꯂꯣꯏꯕ ꯁꯟꯁꯨ ꯂꯣꯏꯕꯒꯤ ꯊꯧꯗꯧ ꯇꯥꯍꯜꯂꯛꯄ ꯁꯨꯝꯂꯣꯏ ꯃꯔꯝ ꯑꯁꯤꯅ ꯂꯥꯟ ꯁꯣꯛꯅꯔꯤꯉꯩ ꯃꯔꯛꯇ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯂꯛꯇꯅꯕ ꯍꯣꯠꯅꯕꯁꯨ ꯂꯥꯟ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯍꯟꯒꯗꯕꯅꯤ ꯂꯥꯟ ꯁꯣꯛꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗꯒꯤ ꯃꯅꯤꯄꯨꯔꯗ ꯄꯨꯁꯤꯜꯂꯛꯄ ꯏꯂꯤꯒꯦꯜ ꯗ꯭ꯔꯒꯁꯤꯡ ꯊꯤꯡꯗꯨꯅ ꯐꯒꯠꯄꯒꯤ ꯊꯕꯛ ꯈꯛꯇꯗ ꯃꯤꯠꯌꯦꯡ ꯊꯝꯕ ꯁꯨꯝꯗꯦ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯤꯡ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯂꯧꯈꯠꯂꯒ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯁꯤꯡꯗ ꯊꯝꯒꯗꯕꯅꯤ ꯇꯉꯥꯏ ꯐꯗꯅ ꯗ꯭ꯔꯒ ꯃꯈꯥ ꯇꯥꯅ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯕ ꯗ꯭ꯔꯒ ꯌꯨꯖꯔꯁꯤꯡ ꯌꯥꯎꯔꯕ ꯐꯥꯎꯕꯗ ꯑꯄꯤꯛꯄ ꯗꯣꯁꯇ ꯍꯟꯊꯍꯟꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯃꯦꯗꯤꯁꯤꯟꯁꯤꯡꯗ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯁꯤꯜꯂꯒ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯀꯗꯕꯅꯤ ꯅꯧꯅ ꯏꯂꯤꯒꯦꯜ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯔꯛꯀꯗꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯤꯖꯤꯟꯅꯔꯛꯇꯅꯕ ꯊꯤꯡꯍꯧꯒꯗꯕꯅꯤ ꯍꯥꯟꯅꯗꯒꯤ ꯁꯤꯖꯤꯟꯅꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯕꯨꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯕꯗꯤ ꯃꯅꯤꯄꯨꯔꯅ ꯇ꯭ꯔꯥꯟꯖꯤꯠ ꯔꯨꯠ ꯈꯛꯇꯃꯛ ꯑꯣꯏꯔꯛꯀꯅꯤ ꯃꯇꯝꯗꯨꯗꯗꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯈꯣꯡꯂꯩ ꯊꯨꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯁꯣꯏꯗꯅ ꯆꯪꯁꯤꯜꯂꯛꯀꯅꯤ ꯃꯔꯝꯁꯤꯡ ꯑꯁꯤꯅꯅꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯐꯕꯅꯤ ꯀꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯄ꯭ꯔꯞ ꯍꯣꯕꯦ ꯍꯣꯕꯦꯗ ꯇꯧꯁꯤꯜꯂꯨꯕ ꯌꯥꯔꯛꯂꯔꯣꯏ ꯅꯤꯡꯊꯤꯖꯅ ꯄꯣꯔꯝ ꯄꯣꯃꯤꯠ ꯌꯥꯊꯣꯛꯂꯒ ꯆꯪꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯒꯅꯤ ꯏꯂꯤꯒꯦꯜ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯛꯄ ꯂꯥꯟꯁꯤꯁꯨ ꯑꯗꯨꯃꯉꯥꯏ ꯂꯟꯊꯣꯡ ꯃꯃꯨꯠ ꯇꯥꯅ ꯃꯥꯡꯖꯧꯅꯅ ꯈꯪꯗꯣꯛꯂꯒ ꯁꯣꯛꯅꯕꯒꯤ ꯂꯟꯖꯪ ꯆꯠꯊꯒꯗꯕꯅꯤ ꯂꯥꯟ ꯁꯣꯛꯅꯔꯤꯉꯩꯗ ꯗ꯭ꯔꯒ ꯑꯣꯚꯔꯗꯣꯁꯇ ꯁꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯧ ꯄꯨꯛꯅꯤꯡ ꯆꯪꯅꯕꯨꯗꯤ ꯆꯠꯊꯔꯛꯄ ꯊꯕꯛ ꯑꯣꯏꯔꯕꯁꯨ ꯑꯍꯣꯕꯁꯤꯡ ꯑꯁꯤ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯉꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯁꯤ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ